Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Chief of Defence Staff General Bipin Rawat ki aroiba mathau mangam ngasi lami gi mapung phawa ikal khumnabaga loinana Brar Square Crematorium da pangthoklagani Rajya amasung Union Territory singda COVID ki anoba variant Omicron amasung miyam gi haksel gi matang da oiriba phibam kendrana hanna yengsenkhre amasung Manipur da ngarang fawbada COVID vaccine dose lakh 12,000 chani yankhai manga kapkhre Lebaga sina COVID vaccine dose koti chama yankhai yauna kapna bu honoringai cheraga sida anoba corona variant sing thorak le hariba asina amuga sunungnang ba puhalle piba masida ikoina tabiriba miyamda hek yaba makai athuba matamda vaccine dose suna kapthok binaba amasung atopa miyoi sing vaccine kapada mateng pangbinaba apil tawjari laisat astegi ngakthongnaba asamba thong ahum asi neina inbiu face mask upiu foot taruki social distancing thambiu maimit amadi khutsa singna hamdopiu COVID-19 ngamari leinaba ipau singidamak National Helpline Number sing 01123978046 amasung 1075 ta aduga Manipur gi helpline number 038524116668 amasung 1800345381 ta phone tawbiu hauzik mapungoiba pau Chief of Defence Staff General Bipin Rawat ki aroiba mathau mangam ngasi Brar Square Crematorium da pangthoklagani Pradhan Mantri Narendra Modi, Ngaksal Mantri Rajnath Singh amasung National Security Advisor Ajit Doval na laikidraba Chief of Defence Staff amasung helicopter kaibada laikidraba miyoi singi mafamda laikatuna ikai khumnaba utki laikidraba miyoi singi haksang Indian Air Force ki aeroplane amana Sulurdagi Palam Air Base da ngarang puraki Ngaksal Mantri Rajnath Singh na laikidraba General Bipin Rawat amasung Armed Forces ki personnel sing imung manungga su unaki Bharat Lanmi gi pau matungina thaudok aduda laikidraba miyoi singi manungda miyoi ahum General Bipin Rawat, Madhulika Rawat amasung Brigadier LS Leader gi haksang tamak khangdokpa ngamle atai haksang singi khangdoknabagi thabak hauji kana jathari haksang sing adu Army Base Hospital da thamli Rajya amasung Union Territory singda COVID ki anoba variant Omicron sandoraklib amasung COVID-19 gi matangda miyam gi haksel gi wakhalon kendra na nanghungna yengsinkhre COVID ki sana kanglong langna chatpa tika thadokpa test track treat haiba thaurang manga asi COVID amasung Masigi variant singdagi kakthoknaba tangai fadaba thaurang singni mifam aduda kendra gi haksal secretary Rajesh na testing tawbagi thabak hena kankhadan baga loinana layong sing athuba matamda khangdoknaba pautak piki mifam aduda Rajya amasung Union Territory singna jilla khudingmakta RT-PCR test ki khudong chaba lehenaba pautak piki Sri Rajesh na COVID-19 layeng bada sejananaba maroi hidak nipan Rajya singna marang kaina thamnaba pautak piki Masigi mathakta har ghar dastak campaign da ahen mamiding changbaga loinana COVID-19 vaccine kapagi thabak khumang yangsilhanaba pautak piki Lok Sabha na ngarang Central Vigilance Commission Amendment Bill 2019 amasung Delhi Special Police Establishment Amendment Bill 2019 pass tawkhre bill adu khanabagi paukhumda Kendra gi Personal Public Grievance amasung Pension gi Rajya Mantri Dr. Jitendra Singh na hai bill asina investigation agency singi thabak thoramda hena mapangal kankhat alagani Mantri gi paukhumda penda duna Congress DMK amasung Trinamool Congress sabadagi thoki madugi mamangda khana nainaba duda RSP Congress DMK Trinamool Congress NCP JDU amasung BJD gi sadasya sing saruyaki tabiriba pawasi Akaswani Imphal dagini Manipur da ngarang phawbada COVID vaccine dose lakh 12,000 chani yankhai manga kapkhare masigi manungda ahanba dose oina vaccine dose lakh 12,000 sunani phumari amasung anisuba dose lakh 9,000 chani taramatoi kapkhre lebagasigi oina hauzik phawbada vaccine dose koti sama 13 lakh 12,000 hena kapkhre masigi manungda ahanba dose ta koti marfumathoi lakh 13,000 hena amasung anisuba dose ta koti yankhai lakh 9,000 hena kapkhre Maragasida Bharata hauzik COVID ki active case 13,492 khakta ngasilakle hauzik phawbodu miyoi koti ahum lakh 9,438 hena naba phakre
naba phabagi changsada 39.3 ni haujik phawbigi oina mioi lakh mari lising humputra mari chama taramatoi laichat asidagi laikhidre Rajya asida ngarang COVID-19 dagi mioi taramatoi naba phakibaga loinana naba phakiba apunba masing lakh taramatoi lising kulhumdoi chama kunthra sure laichat asigi pagalapagi changsada 39.5 yaure Rajya gi haksel bibagi pauna hai ngarang COVID ki anoba positive case kun manga thengnakibaga loinana apunba positive masing lakamba lising kun manga chambri yang khaimari sure Housing active case ahum kunthra mapan leiri ngarang laichat asigi mioi amata sikibagi pau leite amaromda Thaubal jila da hokiba nimit kharani asida COVID-19 positive oibagi chang singtha ningai oina hantharaktuna housing active case mari khakta ngaire district surveillance officer Thaubal gi report matungina apun positive case lising mapan chamri shuna taret ki manungda lising mapan chama marfu na ba fakre jila asta housing chathariba covid ki vaccine kapagi thabakta housing phawbuda mioi lakani lising kunthra mathoi sani kunthra taru kapkhre Saite thopang lupna sahi ani leiraga piba thiam leirik macha international award chehisi gi oina Bangladesh ki saknairab aiba khoirom Indrajit piragani mana asida sel oina lupa lising tara citation ama amasung salama yauri Imphal amadi atai jila sing ngasi phungba pawche singi moroiba pawsingi damak hauji Wahengbam Rajesh leire Rajesh Tagachari Suni Afaspa repeal togdrabadi naga political issue warriorsin purakpangam loi haiba NSN IM gi wafam Manipur gi CSO singna Nagaland gi mihat yaningdaba phongtokkiba amasung Afaspa repeal tobogi wafam Senapati da phongba Hill Hornbill Express ki maruiba pawoina oiri Nagaland da misam hape yaningdi haiba MSU gi warol mihat aduda laikhidraba singi mafamda Nagaland gi Mukhyamantri na ikai kumnaba utkiba amasung napsagi card holder singi ration card update tobogi paw Tamenglong Times da phongli Churachandpur da phongba pawsi singdana Mausana Tharda Frejol Jilabu re-amalgamation tobagi mayokta lei haiba Churachandpur District Congress Committee gi wafam Churachandpur da hokiba pung kunmari da mioi ama COVID positive oiba thengnaki haibasina Jogam gi headline oiri Presbyterian Church in India gi 39 suba General Assembly pangthokibagi paw Manipur Express ta headline tori The Phailen Village ki Silver Jubilee pangthokibagi paw Nisin Thuiltu gi headline oiri Parliamentary Secretary Tarani Thoigi disqualification case ki judgment Supreme Court na reserve tawduna thamkre Didi Thaisina thakiba writ petition dismiss tawkre haiba paw Sanalaibak Naharugi Thogdang Shanghai Express edition animak Pongnapam amasung Isel Express ki ahan be headline tawri pawasi People's Chronicle dana ani shuba headline tawre Thangna na numit umnida COVID na siba yaudre kunmanga positive oiki haibasna irebaki ahan be headline ori Nagaland gi mihat ki matangda home Minister na Sangsata Lana Paudong ki haiba Congress MP gi wapam People's Chronicle da ahan be headline tawri Omicron gi yenglaga Director General of Civil Aviation na International Flight sing January 13 phawba paiba leplagani haiba paw Imphal Free Press ki ahan be headline oiri BJP da chongsin kraba MLA Antas ki mathakta disqualification ki thabak chathaba hauri haibasna huyelan paw gi ahan be headline oiri More da fakiba yamlaba drug ki mapu police na phagale haiba report Imphal Free Press ki ani chuba headline tori Apaspa lautu haina MSU amasung kokomina khongjang changsingkre haibasna ileibak amasung sanalaibak ki ani chuba headline ori Armed Forces Special Powers Act lising machamapan yang kainipan center na silakpa ko na thengnasi Manipur dagidi lokthok le haina cabinet na lokthok loji haiba Manipur Human Rights Commission gi chairman Kaidem Mani gi wapam Isel Express ki ani chuba headline tori pawasi atei pawsi singdasu phongba thengnare Awang nongpoki lamdam Natural Rubber Production Hub oiragani haiba Piyush Goyal gi wapam pongnapam gi ani shuba headline oiri Kelesio na chaiba yaba chairaga hai leiramdaba law semnaba assembly da khanagadabani haiba wapam Shanghai Express edition animaki ani shuba headline tori Suni Thagachari Rajesh Lushilakpada COVID-19 dagi ngakthongnaba vaccine kapthokpa face mask uppa futaruk lapna na leiba khutsa amadi maimit tarutana na thamba haiba asamba thogongsing asi angna chatpinaba amukhana ningsingjari aroibada maroiba paw amuk Chief of Defense Staff General Bipin Rawat ki aroiba mathong mangam ngasi lanmigi mapung phaba ikai khumnabaga loinana Brar Square Crematorium da pangthoklagani Rajya amasung Union Territory singda COVID ki anoba variant Omicron amasung miyamgi haksel gi matang da oireba phibam kendra na hanne yengsinkre amasung Manipur da ngarang fawda COVID vaccine dose lakh 12 lising kun mathoi chani yang khai manga kapkhre pauloi jare